masa masagi mayumda Hanjinba Yanabagi Thabak Pikhatlakani hairi. BJP Manipur Pradesh ki General Secretary su oiriba Manipur Building and Other Construction Workers Welfare Board ki Chairperson K Saratkumar Singh hana luchingduna tha asigi tang tarukta kuki khutlaipaiba singna tamthina hatpikhiba Jiribam gi Samupunbi dagi Soibam Saratkumar Singh gi emung gi meeoi singa unaduna awaba fongdokkhiba ga loinana Jiribam gi tongan-tonganba mapham da hangba tha asigi tang taruktagi kuki khutlaipaiba singna mayum makei mai thadokhraba meeoi singna leiba relief camp ta chatuna awat apa sing yengsinki yengsinbagi khongchat aduga mari leinana K Saratkumar Singh hana haikhibada handak Jiribam da thoiba yamna nungaitaba thokdok asina maram oiraga relief camp ta leiriba meeoi singna thengnariba awaba da saruk yazari haikibaga loinana asigumba awaba asi khangminare hairaga izati amadi iramdam asibu kannanaba honorable CM na changsilakpa khongthang pumnamakta miyamna thawai haksang yauna saugatpiyu amadi athuba matamda leingakna sinlaga isagi yumda Hanjinba Yanabagi Thabak Pikhatlakani haina fongdokhi ngasigi yengsin khongchat aduda relief ke mangaromda yengsinbaga loinana selgi mateng panglamki amadi khongchat aduda Jiribam da leiba CSO Mairapaibi amadi BJP Jiribam mandalgi thongmi singsu saruk yaki. Jiribam da oiba yamna nungaitoba thongdu asina maram moiraga khoi Jiribam gi maitei na taba khulsingi kunja sing relief camp tarukta chaithoktan laibasi sai anganba matamdagi hauraga hojibawda kusit chalga yengu matamda thengnariba awaba nungaitaba aduda khoi saruk yazari aduga loinana Bharatiya Janata Party amadi party asigi luchingduna CNB singna pairiba lengak asigi maigei dagi awana taraba ichil nau ichil ise mapam punamakna raja punamakna thengnariba awaba nungaitabduda akhoi punamakna saruk yazari sigumba awaba si khangminare hairaga jati sibu kannaba iramnum sibu kannanaba honorable chief minister changjalakpa khongthang punamakta miyamna thawai hakchang yauna sagatpibaga loinana akhoi warabasu wana iramnum si kangani haidana Yumda leiramba nungaiba adugi henabada saraba nungsagi mar asida koi school aduga to mafam singda relief camp ta leibiri punamakna thengnariba awaba adugi damakta koi punamak thagatsari Manipur da leiriba aduga Jiribam da leiriba relief camp ta leibiriba raja punamakpu leingakki magei digi hanana thagatsari aduga loinana koi athuba matamda leingakna sillaga soiduna isagi yumda Hanjinbagi kudong chabadu yamna athuba matamda tema matam manungda oirakani porakani haibasi ai mayamda thajubasi thamjari.